Imphal East District Police ke kangbuna ngarang numidang lamlong thongphong digi mioi ani Indian mad foreign liquor half amadi full bottle sing amadi can beer kingfisher lisingani chamriga Konnana Phare Pharaba police na Pharaba mioi sing adudi BDF personnel ahumna loinana lamlong thongkhong da mathau tawriba head constable M Haman Singh Police ke pawadon hai BDF personnel ahum galoinana lamlong thongkhong da mathau tori head constable M Haman Singh gi teamna lambi paring atu ta chingningai oiba mawong da lakpa takta ACE registration number MN 06LA3309 Kamdona check tawba matamda use sing aduga Konnana Meeoi ani phagat pangam khebani pharaba sing adu khonghampat meai laikai digi yumnam Johnson Singh sahi kuntaruk apokpa Laikhidraba Y Zoibabu Amadi Bihar degi haujikna Major Khulda Laipa Chandrama Saha Chahi Kuntra Apokpa Suras Saha Kawi Pharaba Polam Singh adu ka loinena Meeoi ani adu Excise Police Station da kusinakre haire